Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglakpiba ang sige magkatagachari. Agi prathna di nahak na takdi ba wapaw ang sige mapal na Esorbu henna Nungsibada amasung mahaki mi aduga mahaki singlup henna Nungsibada sini. Diba hak na nahaki na pamda nolukchoning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapaw sige mapal na. Nahakising lupa henna Nungsibada, nahakising luching mo singbu henna Nungsibada, adu quite maru oina, Esorbu matik mangalig na maghingba punsi da Chaokhatpa adu, eki prathana ni. Ibang umaki wapaw, taminas. Enaosing chanbidun ai hak loina na Philippians andum ama wada mapandagi na trama thoida hangdokpi Philippians chapter 1 verse 9 through 11 hari basida enaosing na hangdokpi mayam gi muchna hak pazer ke enaosing na isa isa gi bible da yengbin na ba nolokchari loksing amasung apapata khangba pumnamakta nakhoi gi nungsibadu henna hengalaknaba aina haijari masi nakhoi khwaidagi henna aphaba adu khangba ngamnaba aduga nakhoi Khristagi numit laktriba phaoba asengba amasung amakpa leitanaba Jesu Khristagi mapana dharma chianbagi mahisingna thalladuna Esorgi matik mangal amasung mahakpu thagatchana nabani ikoi Esorgi mafamda prana tominas ipa Esor Prabhu ikoi nahaki namangda lakchari Prabhu Esor ngasi ikoi nahaki wahi asidagi yengminajagadawri Prabhu nahaki thawai asengba yakanba thabak uda ikoi khudingmaki nunga thabak subiyu wahi asidagi ikoi na khangdaba adu khanghanbiyu udriba adu uhanbiyu tadriba adu tahanbiyu Prabhu Jesu Khristagi mingda nizaribane. Amen. Apostle Paul or Pakonchaba Paul na Rome gi kaisum sangda leiringai matamda mahak na sithi mari khak iki. Aduga hariba sithi mari asi ahum amadi singlup singda ibani. Hariba sithi sing adudi Colossians, Philippians, aduga Ephesians. Aduga Aroiba mari suba sithi asina personal oina mi oida mi masada ibani hariba sithi asidi Philemon haina mayamna khangna baduni Philemon harisu yare aduga ngasi aikoina nainamida gadoriba mafam asida asi Philippia dagini aduga hariba Philippia haiba sithi asisu Paul na kaisum sangda leiringai matamda ikhiba sithi amani Paul na kaisum sangda leiba matamda mahakna singlup singidamakta tawbikibe prarthna sing adu aikoigi isagi haijama matamda adugi mateng pangba adugi matik chauna mateng pangba haijaba singni aikoigi punsina haijaba matamda tamjana nabagi achogo paramani aduga haiba Paul gi prarthna sing asi aikoina Ephesians chapter 1 Ephesians chapter 3 Philippians chapter 1, Colossians chapter 1 da hariba Paul gi prathna sing ado koin uo phangani. Paul gi prathna sing asina singlup singi mafam da leiba Paul gi marang kaiba nungsiba adu maki haijaba asidagi koin uo phangani. Mi sing na Paul se kanano magi matana khara hairau haina hangba matamda mahak asi loksing leiba Larik laisu haiba aduga abhaba oza mani haina hai adubu mahak ase adu khakta nate mahak ase Esorbu Nungsibada amasung mahaki mi singbu singlup singbu mathamoi apumba yauna thamoi chena Nungsibada adugumlaba misak amasuni hariba Nungsibada asini ngasi aikoina punna Philippians pandu ama pada mapan dagi na trama thoi phaoba da koina uminagadroba amasung yeminagadriba ase
ꯑꯩꯈꯣꯏꯅ Philippians chapter 1ꯒꯤ verse 1 ꯑꯃꯁꯨꯡ 2 ꯁꯤ ꯄꯥꯕ ꯃꯇꯝꯗ Paulna Philippians singlupta khurumzaba adu koin ubu phangani verse 1 dagin 8 fawpa paba matamda Paulna Philippians singlupta laikhraba thajaba singi mathakta tawbikraba isorgi achoba thabak adugi namakta thagatchaba amasung makhoi gidamta haijabiba adu ubu phangani aduga Philippians laikhraba thajaba sing adubu Paulna uningbagi apama amasung ikhawlangba adu su ubu phangi aduga mahaki mafam laiba Philippiagi mahaki mafamda laiba makhoi nungsiba adusu verse 1 dagina 8 phaw absida paba matamda ubu phangani aduga verse 9 dagina 11 phaw asida Philippians singlup kidamakta Paulna tasengbamak oiba prarthna adu ubu phangani mahak makhoi gidamda prarthna tawi hai adubu hariba prarthna do karamba prarthna no haibado akangana verse 9 dagina 11 phaw asida ubu phangani Masigi versing asida aikoina khangba yaba maru oiba masangsing adugi matik yamna yawi aduga masida da Paulna Philippiagi singlup kidamak haijabagi maong asimang aikoi thajaba aikoi khudingmakna karamna haijagadege haibadu tamjananaba achauba para amasun mapur oibana mahaki masasing mahaki nupi kidamakta karamna haijagani mama mapasingna mahaki masa singinamakta karamna haijagani aduga singlupta laikhraba echil enaosinggi marakta amana amagidamata karamna haijagadage haibadu masigde mayek sengna ta'i aduga masigi haijananabagi aikhogidamakta oiba achauba khudam amane aduna ngasi aikhogi wapaw asiga achauba warol adudi asini Thajabasa Khristagi numit laktriba phaoba Esorbu amasung echil enaosingbu Nungsibada henna hengatnaba haijasi Chinaw sing akhoi ahanba verse 9 adu yengminasi Chinaw ai hak ki pamjabadi chinaw sina adonu gi Bible sinda hangdok le harkanda punna yengminaba asini do ai hak ki asadi punna hangdok laga yengminasi verse 9 Loksing amasung apa phatta khangba pumnamakta nakhoi gi nungsiba adu henna hengalaknaba aina haijari akoina verse 9 gi Loksing amasung apapata khangba pumnamakta haiba wahi asi karino haiba mayek sengna khangnabagidamакta ngaihaktang thanamle hairaga matung tarakpa nakhoigi nungsiba adu henna hengalaknaba aina haijari haiba wahi pareng asida koi hana yengminasi akoina verse 9 asida yengba matamda Philippiada laikhraba thajaba singna nungsibada hengatnabagidamакta Paulna haijaba adu ui aduga karigumba Philippiada laikhraba thajaba singna nungsibada hengatlabadi atai atopa hiram singda maikai sumna singlup manungda saukhatkani haibasi Paulna khangi nungsiba haibasina achauba yathang anibu mapung phahali duga hariba asi Jisu Christada Pharisi amana hangkiba wahangabani Hai wahang do sini Guru waya thangi manungda karamana khwaidagi chawbage maduda Jishuna mangonda haiki nahaki Isor Jehobabu nathamoi apumba nathawai apumba amasung napukning apumbana nungsigadabani aduga anisubada adudi nahaki yumlonnababu nasamakumna nungsigadabani Wadi nathangda yauriba khudimak amasung wa takthokpa misingi wa adu yathang ani asida subchilabani nungsiba asi adugi matik yamna maru oiba amane aikoni Galatians chapter 5 verse 22 Galatia pandum baga pada kungani thoida paba matamda ahan ba thawagi mahi adu karino haraw nate adubu nungsibani aduna nungsiba asi Bible gi matungina Christianity gi oiba yamna maru oiba amane masigi nungsiba asi thawai asengmana thajaba singda thabak subi bagi mapalna puthokpa nungsiba amane karigama koina verse 9 asi munna yenglabadi Philippiana nungsigadoriba du kanano amasung karino haiba akakna koina uwa phangde aduga masidu yaudi
Paulni cham chamna nakhoi nungsiba adu hena hengatnaba hairaga loisilli. Adu aikoina CTSC mapumoina paba matamda natraga Bible gi achauba big achauba mapumoina akoi Bible se paba matamda nungsiba haiba wahai asi matam laiba khibikta Esorbu nungsiba amasung echil enaosingbu marakta amaga nungsinaba asi tai. Koina 1 John paba matamdasu adagi atopa Bible gi jaga singna paba matamdasu nungsiba haiba se asumna phongdoi. Aduga karigamba Esorbu nungsiba oirabadi Thajabasinggi marakta amaga nungsinaba haiba se sungsoi soidana laigani. Aduga hariba asimakni Paulna Philippiada laikhraba Thajabasingna Esor amasung singlupki marakta laiba nungsiba adu henna hengalaknabagidamakta haijabiba adu. Aduna verse 9 asida nakoigi nungsiba adu henna hengalaknaba haijari haina Paulna haiba matamda mahakna hariba asi Esorbu nungsiba adu henna hengalaknaba aduga singlupta laikhraba echil enaosinggi marakta laiba nungsiba adu henna hengalaknaba haibane. Henna hengatnaba haiba wahai asina takpa si karino hairagadi Philippians singlupta laikhraba Thajabasing adu hanadagi makhoi Esorbu nungsiraba misingni makhoi Esor khangdriba Esorbu nungsidriba mising natte makhoi hanadagi Esorbu nungsiraba misingni. Aduga makoina Esorbu nungsiba adu henna hengatnaba Paulna haijabibani. Masigi nungsiba asi nongnini lairamba Sunday khaktagi oiba nungsiba matam khara khaktagi oiba nungsiba tha khara lairamba adugumla nungsiba banate adubu matam supada marang kaina pathokpa makhai laiba adugumlaba nungsibani. Ani subada masigi nungsiba asi kariga loina pham thokpa nungsibano khoi Bible yingminasi madudi verse 9 loksing amasung aphaphata khangba pumnamaka loina pham thokpa nungsibani. Masida Paulna loksing amasung aphaphata khangba haina hairiba asina takningliba asi karino masida mahana loksing haina haiba matamda ko khaktangi oiba loksing natte aduga jiusinggi oiba loksing amasung jihudi singgi oiba loksing sunati haibadi makoina Esorbu khangi karino tawgadabasi Esorbu kamaina pelhangani Esorgi wahai sing khangba taragasu makogi punsidagi uba amata phangde Esorgi wahai gi matungina haibi illaga hingba do makogi punsidagi ude hariba adugumba ko khaktangi oiba knowledge ki oiba ko khaktangi oiba nungsibado adunate adubu asengba loksinaba yaudaba loksingni masi yamna nakna laiba punsida thabak oina onthokpa yaba adugumba loksingni. Masigi loksing ase New Testament gi commentators kharana haibagumna masigi loksing ase Esorbu luthana khangba loksing. Jesu Christabu thajaraba nongna poklaba mi khaktada laiba asengba Esorgi loksing ni masi. Adu haibase tasenamang nongna poklaba Esorbu thajaraba mi sing khaktada laigani. Adu masigi asengba loksing ase Esorgi aningba karino mahaki wahai da ikhraba sing adu khangba loksing ni. Aduna mahaki aningba amasung mahaki wahai khangba thajaba amagi punsidagi Esorbu karamna nungsigani aduga singlupki enaosinggi marakta karamna nungsiba utkani haibadu takpa loksing ni. Singlupki enaosing marakta nungsiba watlakpagi maram asi karigi oiramgadaba mali enaosing. Singlup manungda khaibung tanarakpa singlup manungda nungsinaba leiraktaba singlup manungda nonggi nungsibagi mahota nonggi nungsiba lekha tarakpa sing lai haribase karigi maramno no masi Esorbu nungsiba watpagi maramno akhoi amaga nungsina hinge hairabadi singlup manungda nungsina hinge hairabadi Esorna aikhoidagi kari pami haibanu mayek singna khangba mathau tai aduga mahaki loksing asi aikhoigi nungda thajabas khudingmakki nungda leiba mathau tai
ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯧꯁꯤꯡ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯂꯧꯁꯤꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯒ ꯂꯣꯏꯅꯕ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯐ ꯐꯠꯇ ꯈꯪꯕ ꯄꯨꯝꯅꯃꯛ ꯃꯁꯤꯗ ꯃꯍꯥꯛꯅ ꯑꯐ ꯐꯠꯇ ꯈꯪꯕ ꯄꯨꯝꯅꯃꯛ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯐ ꯐꯠꯇ ꯈꯪꯕ ꯄꯨꯝꯅꯃꯛ ꯑꯐ ꯐꯠꯇ ꯈꯪꯕ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯁꯨꯡ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯀꯤ ꯃꯇꯥꯡꯗ ꯇꯥꯛꯄ ꯑꯃꯅꯤ ꯑꯩꯍꯥꯛꯅ ꯅꯨꯡꯁꯤꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯔꯝꯅ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯑꯐ ꯐꯠꯇ ꯈꯪꯕ ꯑꯃꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯛꯁ ꯔꯦ ꯂꯧꯕ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤ ꯑꯩꯈꯣꯏ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯃꯅꯨꯡꯗ ꯂꯩꯕ ꯁꯔꯨ ꯁꯔꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯁꯔꯨ ꯁꯔꯥꯡꯒꯤ ꯑꯇꯦꯛꯄꯁꯤꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯒ ꯑꯦꯛꯁ ꯔꯦꯗꯒꯨꯝꯕ ꯄꯥꯜꯅ ꯀꯗꯥꯏꯗ ꯁꯣꯏꯔꯤꯕꯅꯣ ꯀꯗꯥꯏꯗ ꯇꯦꯛꯏꯕꯅꯣ ꯍꯥꯏꯕꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯨꯅ ꯑꯃꯁꯨꯡ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯈꯪꯕ ꯑꯗꯨꯕꯨꯅꯤ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯑꯐ ꯐꯠꯇ ꯈꯪꯕ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯄꯣꯜꯅ ꯃꯁꯤꯅ ꯑꯐ ꯐꯠꯇ ꯃꯍꯥꯛꯅ ꯈꯪꯕ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯈꯪꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ ꯄꯣꯜꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯗꯨꯒ ꯃꯁꯤꯗ ꯃꯍꯥꯛꯅ ꯐꯖꯕ ꯋꯥꯍꯩ ꯃꯁꯤꯅꯤ ꯄꯨꯝꯅꯃꯛ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯨꯝꯅꯃꯛ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯀꯩꯅꯣ ꯇꯥꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯕꯝꯗ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯜꯒꯤ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯎꯠꯐꯝ ꯊꯣꯛꯄ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯃꯥ ꯑꯃꯅ ꯑꯣꯔ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯍꯩꯁꯤꯡꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯈꯦꯠꯅꯩ ꯑꯗꯨꯒ ꯈꯦꯠꯅꯩ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯥꯊꯩꯔꯒ ꯊꯝꯕꯤꯗꯦ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯥꯛ ꯍꯟꯊꯅ ꯌꯦꯡꯉꯒ ꯊꯝꯗꯦ ꯑꯉꯥꯡ ꯑꯗꯨꯗ ꯆꯨꯝꯊꯣꯛꯇꯕ ꯇꯧꯗꯦ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯑꯉꯥꯡꯗꯣ ꯃꯍꯥꯛ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄꯁꯤꯡ ꯃꯍꯥꯛꯀꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄꯤꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒꯨꯝꯅ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯂꯧꯁꯤꯡ ꯄꯔꯁꯣꯅꯦꯂꯤꯇꯤ ꯈꯦꯠꯅꯕꯁꯤꯡ ꯌꯥꯎꯏ ꯑꯗꯨ ꯈꯛ ꯅꯠꯇꯅꯁꯨ ꯑꯩꯈꯣꯏ ꯂꯝ ꯁꯛ ꯑꯃꯁꯨꯡ ꯀꯨꯆꯨ ꯈꯦꯠꯅꯕꯁꯤꯡ ꯌꯥꯎꯏ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯃꯅ ꯑꯃꯒꯤ ꯃꯐꯝꯗ ꯊꯥꯛ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯑꯃꯠꯇ ꯑꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯑꯐ ꯐꯠꯇ ꯈꯪꯕ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ ꯃꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯅ ꯄꯣꯜꯅ ꯏꯁꯝ ꯁꯝꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯁꯤꯅꯤ ꯐꯤꯂꯤꯄꯤꯌꯥꯗ ꯅꯈꯣꯏꯗ ꯂꯩꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯏꯁꯣꯔ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨ ꯃꯨꯟꯅ ꯈꯪꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯒꯠꯄ ꯑꯗꯨ ꯑꯩꯍꯥꯛꯀꯤ ꯄ꯭ꯔꯥꯊꯅꯥꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯆꯨꯝꯅꯇꯪꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯡꯁꯤꯕ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯗ꯭ꯔꯤꯕ ꯃꯤ ꯑꯃꯒ ꯂꯣꯏꯅꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡ ꯑꯗꯨꯒꯨꯝꯂꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯌꯥꯝꯇꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯗꯨ ꯊꯤꯗꯣꯛꯂꯀꯥꯟꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯕꯨ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯅ ꯀꯌꯥꯝ ꯇꯠꯇꯅ ꯍꯣꯠꯅꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏ ꯑꯣꯏꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯌꯥꯝ ꯇꯠꯇꯅ ꯍꯥꯏꯖꯕ ꯃꯤꯁꯤꯡꯅꯣ ꯑꯩꯈꯣꯏ ꯚꯔꯁ 10 ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯚꯔꯁ 10 ꯑꯃꯁꯨꯡ 11 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯃꯈꯜ ꯑꯍꯨꯝꯇꯪ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯡꯁꯤꯕꯁꯤꯡꯅꯤ
ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯚꯔꯁ 10ꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯎꯕ ꯐꯪꯒꯅꯤ ꯆꯤꯅꯥꯎꯁꯤꯡꯅ ꯕꯥꯏꯕꯜ ꯌꯦꯡꯕꯤꯌꯨ ꯌꯥꯔꯕꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯗꯨ ꯈꯪꯕ ꯉꯝꯕ ꯅꯨꯡꯁꯤꯕ ꯚꯔꯁ 10ꯒꯤ A ꯑꯅꯤꯁꯨꯕꯗ ꯁꯦꯡꯗꯣꯛꯄꯤꯕ ꯅꯨꯡꯁꯤꯕ ꯚꯔꯁ 10ꯒꯤ B ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯕ ꯅꯨꯡꯁꯤꯕ ꯚꯔꯁ 11 ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕ ꯑꯍꯨꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯨꯒꯥꯏꯃꯤꯟꯅꯔꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯁꯤ ꯚꯔꯁ 10 ꯑꯁꯤꯗ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯐꯤꯂꯤꯄꯤꯌꯥꯗ ꯂꯩꯕ ꯊꯥꯖꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯗ ꯍꯦꯟꯒꯠꯅꯕ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯊꯧ ꯇꯥꯔꯤꯕꯅꯣ ꯃꯔꯝꯗꯤ ꯚꯔꯁ 10 ꯃꯁꯤ ꯅꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯐꯕ ꯑꯗꯨ ꯈꯪꯕ ꯉꯝꯅꯕꯅꯤ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯪꯕ ꯉꯝꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯇꯥꯛꯄ ꯑꯗꯨꯗꯤ ꯑꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯗꯨ ꯈꯟꯕ ꯑꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯗꯨ ꯈꯜꯂꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯅꯤ ꯃꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯗ ꯃꯈꯣꯏꯒꯤ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯒ ꯑꯣꯟꯒꯗꯕ ꯅꯨꯡꯁꯤꯕ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯁꯤꯒꯤ ꯃꯐꯝꯗ ꯇꯧꯕꯤꯕ ꯌꯥꯕ ꯑꯐꯕ ꯑꯗꯨ ꯀꯔꯤꯅꯣ ꯑꯗꯨꯒ ꯐꯠꯇꯕ ꯑꯗꯨ ꯀꯔꯤꯅೋ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯍꯥꯏꯕꯗꯤ ꯑꯐꯕ ꯈꯔ ꯍꯦꯟꯅ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯒꯨꯗ ꯕꯦꯇꯔ ꯕꯦꯁ ꯑꯗꯨꯗ ꯈꯟꯕ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯅ ꯄꯣꯜꯅ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯤꯂꯤꯄꯤꯌꯥꯗ ꯂꯩꯈ꯭ꯔꯕ ꯊꯥꯖꯕꯁꯤꯡ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯑꯐ ꯐꯠꯇ ꯈꯪꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯒꯨꯗ ꯕꯦꯇꯔ ꯕꯦꯁ ꯑꯗꯨꯗ ꯈꯪꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯄꯣꯜꯅꯁꯨ ꯍꯥꯏꯖꯔꯤꯕꯁꯦ ꯑꯗꯨꯅ ꯃꯁꯤꯅ ꯑꯩꯈꯣꯏꯅꯁꯨ ꯃꯊꯧ ꯇꯥꯕ ꯑꯗꯨ ꯆꯤꯜ-ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯗꯨ ꯇꯧꯅꯕ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯑꯐ ꯐꯠꯇ ꯈꯪꯕ ꯃꯊꯧ ꯇꯥꯕꯒꯤ ꯃꯔꯝ ꯑꯗꯨ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯐꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯈꯔ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯟꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯕ ꯑꯃ ꯑꯣꯏꯗꯦ ꯃꯍꯥꯛꯀꯤ ꯈꯔ ꯇꯧꯕꯤꯔꯗꯤ ꯂꯣꯏꯔꯦ ꯌꯥꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯃꯤꯁꯤꯡ ꯑꯅꯝꯕꯅ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯕꯤꯔꯕꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯁꯤꯡ ꯂꯩ ꯊꯥꯖꯕꯁꯤꯡ ꯂꯩ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤꯡꯂꯨꯞꯀꯤ ꯈꯔ ꯇꯤꯟꯅꯕꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯍꯞꯇꯥꯁꯦ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯟꯗꯛꯀꯤ ꯕꯥꯏꯕꯜ ꯁ꯭ꯇꯗꯤꯁꯤꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯗ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯁꯥꯟꯅꯗ꯭ꯔꯁꯨ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯗ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦꯅ ꯈꯟꯇꯣꯛꯄ ꯅꯠꯇ꯭ꯔꯒ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯒꯤ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯗ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯁꯟꯗे ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯄ꯭ꯔꯥꯊꯅꯥ ꯄ꯭ꯔꯦꯌꯔ ꯃꯤꯇꯤꯡ ꯑꯁꯤ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯪꯗ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯈꯟꯕ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯅꯍꯥꯛꯀꯤꯗꯃꯛꯇ ꯃꯥꯡꯖꯕꯅꯤ ꯑꯗꯨ ꯑꯅꯤꯁꯨꯕꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯃꯥꯡꯖꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛ ꯈꯛꯇꯪ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯩꯍꯥꯛ ꯈꯛꯇꯪ ꯁꯦꯝꯒꯠꯄ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯦꯝꯒꯠꯃꯤꯟꯅꯕ ꯐꯪꯉꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯒꯤꯗꯃꯛꯇ ꯍꯦꯟꯅ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯥꯏꯖꯃꯤꯟꯅꯩ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯥꯗꯁꯨ ꯀꯥꯟꯅꯕ ꯐꯪꯉꯤ ꯐꯪꯗꯕ ꯅꯠꯇꯦ ꯑꯩꯈꯣই ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯡ ꯑꯗꯨ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯆꯥꯎꯈꯠꯅꯤꯡꯗꯕꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯍꯦꯟꯅ ꯐꯅ
ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯀꯔꯝꯕꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯟꯗꯕ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯈꯟꯕꯤꯕ ꯅꯨꯡꯁꯤꯕ selfless love ꯑꯗꯨꯅꯤ ꯑꯗꯨꯅ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯍꯥꯛ ꯊꯕꯛ ꯈꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯩꯒꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯅꯠꯇꯦ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯕꯨ ꯀꯔꯝꯅ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯩꯍꯥꯛꯀꯤꯗꯃꯛꯇ ꯀꯔꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯩꯒꯗꯕꯅꯤ ꯑꯐꯕꯗ ꯇꯧꯈ꯭ꯔꯦ ꯐꯠꯇꯕꯗꯣ ꯀꯔꯤꯅೋ ꯍꯥꯏꯕ ꯅꯠꯇꯦ ꯁ꯭ꯇꯦꯖꯁꯦ ꯑꯍꯥꯟꯕꯒꯤ ꯁ꯭ꯇꯦꯖꯇ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯒꯤꯗꯃꯛꯇ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯐꯒꯅꯤ ꯍꯦꯟꯅ ꯐꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯣ ꯀꯔꯤꯅೋ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯈꯜ ꯑꯣꯜꯂꯒ ꯆꯠꯄ ꯊꯥꯖꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯗ ꯍꯦꯟꯅ ꯍꯦꯟꯒꯠꯅꯕ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯗꯨ ꯈꯪꯕ ꯉꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯗꯨ ꯈꯪꯂꯒ ꯇꯧꯕ ꯇꯥꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯕ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯀꯅꯤ ꯑꯃꯁꯨꯡ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯣ ꯚꯔꯁ 10ꯒꯤ ꯁꯦꯛꯁꯟ B ꯑꯗꯨꯗ ꯑꯩꯈꯣꯏ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯗꯨ ꯈꯪꯕ ꯉꯝꯕ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯁꯤꯗꯤ ꯚꯔꯁ 10ꯒꯤ B ꯁꯦꯡꯗꯣꯛꯄꯤꯕ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯚꯔꯁ 10 ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯃꯤꯠ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯅꯕ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯃꯤꯠ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯏꯕꯁꯤꯅ ꯇꯥꯛꯄ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯎꯠꯐꯝ ꯊꯣꯛꯄ ꯅꯨꯡꯁꯤꯕ ꯑꯗꯨ ꯅꯣꯡ ꯅꯤꯅꯤ ꯇꯧꯔꯒ ꯂꯣꯏꯁꯤꯟꯅꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯂꯦꯡꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯇꯧꯒꯗꯕ ꯅꯨꯡꯁꯤꯕꯒꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯅꯤ ꯃꯁꯤꯅ ꯊꯥꯖꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯂꯩꯐꯝ ꯊꯣꯛꯄ ꯅꯨꯡꯁꯤꯕꯗ ꯑꯈꯥꯡ ꯀꯟꯕ ꯑꯗꯨ ꯎꯠꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯀꯔꯝꯅ ꯈ꯭ꯔꯤꯁꯇ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯚꯔꯁ 10ꯒꯤ V ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯕꯒ ꯂꯣꯏꯅꯅ ꯂꯩꯐꯝ ꯊꯣꯛꯏ ꯃꯁꯤꯗ ꯄꯣꯜꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯗ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯡꯁꯤꯕꯗ ꯆꯥꯎꯈꯠꯀꯅꯤ ꯑꯗꯨꯒ ꯁꯤꯡꯂꯨꯞ ꯃꯔꯛꯇ ꯅꯨꯡꯁꯤꯕ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ ꯚꯔꯁ 10ꯒꯤ Vꯁꯤꯗ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯒ꯭ꯔꯤꯛꯀꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯂꯨꯔꯕꯗꯤ ꯅꯨꯃꯤꯠꯇ ꯌꯩꯍꯜꯂꯒ ꯋꯥꯌꯦꯟ ꯇꯧꯕ ꯍꯥꯏꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯦꯛ ꯇꯥꯕ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯗꯦ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯖꯅꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯗꯤ ꯀꯨꯏꯔꯕ ꯃꯇꯝꯗ ꯔꯣꯝꯒꯤ ꯂꯝꯗꯝꯗ ꯃꯈꯣꯏꯅ ꯁꯥꯕ ꯆꯐꯨꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯆꯐꯨꯅꯤ ꯌꯥꯝꯅꯁꯨ ꯄꯥꯕ ꯑꯣꯏ ꯑꯗꯨꯒ ꯃꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩꯕ ꯆꯐꯨꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯐꯨꯁꯦ ꯌꯥꯝꯅ ꯄꯥꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯨꯏꯁꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏ ꯀ꯭ꯔꯦꯛ ꯆꯠꯄꯁꯤꯡ ꯌꯥꯎꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯛ ꯆꯠꯄꯁꯤꯡꯗꯣ ꯆꯐꯨ ꯁꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯦꯟꯁꯤꯜꯂꯤ ꯃꯈꯣꯏꯒꯤ ꯆꯐꯨ ꯁꯥꯕꯒꯤ ꯃꯆꯥꯛꯁꯤꯡ ꯑꯗꯨꯅ ꯑꯗꯨ ꯃꯈꯣꯏꯅ ꯗꯨꯀꯥꯟꯗ ꯌꯣꯜꯂꯦ ꯗꯨꯀꯥꯟꯗ ꯌꯣꯟꯕ ꯃꯇꯝꯗ ꯗꯨꯀꯥꯟꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯐꯨꯁꯦ ꯑꯁꯦꯡꯕ ꯆꯐꯨ ꯍꯥꯏꯕꯗꯤ ꯑꯃꯛꯄ ꯌꯥꯎꯗꯕ ꯆꯐꯨꯔꯥ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯐꯨ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯅꯨꯃꯤꯠꯇ ꯊꯥꯡꯒꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏ ꯍꯣꯈꯤꯕ ꯖꯒꯥ ꯑꯣꯔ ꯀ꯭ꯔꯦꯛ ꯆꯠꯈꯤꯕ ꯖꯒꯥ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯃꯤꯠꯇ ꯌꯩꯍꯜꯂꯀꯥꯟꯗ ꯋꯥꯌꯦꯟ ꯇꯧꯕ ꯉꯝꯒꯅꯤ ꯃꯥꯅ ꯗꯤꯁꯥꯏꯠ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯅ ꯇꯥꯛꯄ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯖꯒꯥꯁꯤꯡꯗ ꯀꯨꯞꯁꯤꯟꯕ ꯌꯥꯕ ꯄꯥꯞ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯅꯤ ꯀ꯭ꯔꯦꯛ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯃꯦꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯍꯣꯕ ꯑꯃꯠꯇ ꯂꯩꯍꯟꯗꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯗꯨ ꯈꯪꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯀꯤ ꯃꯔꯛꯇ ꯄꯥꯞ ꯂꯣꯠꯁꯤꯟꯅꯕ ꯂꯩꯔꯣꯏ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯩꯒꯅꯤ ꯄꯥꯞꯁꯤꯡ ꯍꯥꯏꯗꯣꯛꯅꯒꯅꯤ ꯄꯥꯞꯁꯤꯡ ꯀꯣꯛꯅꯒꯅꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯃꯁꯤꯗ ꯑꯁꯦꯡꯕ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯒ ꯑꯃꯛꯄ ꯂꯩꯇꯅꯕ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯄꯥꯞꯇ ꯆꯦꯛꯁꯤꯟꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯈꯨꯗꯤ ꯊꯤꯗꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯐꯤꯂꯤꯞꯄꯤꯌꯥꯗ ꯄꯣꯜꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯤꯅꯤ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ
ꯄꯣꯊꯥꯕ ꯂꯩꯇꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯁꯨꯡ ꯃꯁꯥ ꯁꯦꯡꯅ ꯊꯝꯅꯕ ꯄꯣꯜꯅ ꯍꯥꯏꯖꯕꯤꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯅꯁꯥꯁꯤꯡ ꯁꯦꯡꯗꯣꯛꯆꯧ ꯄꯥꯞ ꯑꯃꯁꯨꯡ ꯂꯣꯠꯁꯤꯟꯕ ꯌꯥꯕ ꯄꯥꯞꯁꯤꯡ ꯀꯨꯞꯁꯤꯜꯂꯤꯕ ꯄꯥꯞꯁꯤꯡ ꯍꯥꯏꯗꯣꯛꯇꯕ ꯄꯥꯞꯁꯤꯡ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕꯁꯤꯡ ꯈꯨꯗꯤ ꯊꯤꯍꯜꯂꯤꯕꯁꯤꯡ ꯅꯍꯥꯛ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯁꯦꯡꯗꯣꯛꯆꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯗꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯇ꯭ꯔꯤꯕ ꯃꯇꯝꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯗꯨ ꯇꯧꯔꯛꯄ ꯃꯇꯝ ꯈꯛꯇꯗ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ Ephesians ꯄꯥꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯗꯨꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯗ ꯑꯆꯨꯝꯕ ꯉꯥꯡꯒꯅꯤ ꯅꯨꯡꯁꯤꯕꯗ ꯑꯆꯨꯝꯕ ꯉꯥꯡꯕ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯐꯤꯕꯝꯗꯣ ꯀꯔꯝꯕ ꯐꯤꯕꯝꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯡꯂꯨꯞ ꯑꯗꯣ ꯅꯨꯡꯁꯤꯕꯅ ꯊꯟꯕ ꯁꯤꯡꯂꯨꯞ ꯑꯃꯅꯤ ꯅꯨꯡꯁꯤꯕꯅ ꯊꯟꯕ ꯁꯤꯡꯂꯨꯞ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯡꯂꯨꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯞ ꯍꯥꯠꯇꯣꯛꯅꯒꯅꯤ ꯋꯥꯔꯛꯅꯒꯅꯤ ꯄꯥꯞꯀꯤꯗꯃꯛꯇ ꯆꯩꯅꯒꯅꯤ ꯉꯥꯡꯅꯒꯅꯤ ꯑꯗꯨꯒ ꯆꯨꯝꯊꯣꯛꯅꯒꯅꯤ ꯁꯦꯝꯗꯣꯛꯅꯒꯅꯤ ꯑꯗꯨꯒ ꯑꯆꯨꯝꯕꯗ ꯑꯃꯁꯨꯡ ꯑꯁꯦꯡꯕꯗ ꯆꯥꯎꯈꯠꯃꯤꯟꯅꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏꯕꯨ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯑꯗꯨꯗ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯍꯦꯟꯅ ꯍꯦꯟꯒꯠꯂꯕ ꯃꯇꯝ ꯈꯛꯇꯗ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯇꯧꯔꯤꯕꯒꯦ ꯅꯣꯡꯃ ꯅꯤꯅꯤꯇꯪꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕ꯭ꯔꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡ ꯀꯔꯝꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯍꯥꯟꯕꯗ ꯑꯩ ꯍꯪꯖꯩ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡ ꯏꯁꯥꯒꯤ ꯊꯃꯣꯏꯁꯤꯡ ꯏꯁꯥꯕꯨ ꯁꯦꯡꯅ ꯆꯨꯝꯅ ꯂꯩꯅꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯐꯔꯦ ꯅꯁꯥ ꯆꯨꯝꯅ ꯁꯦꯡꯅꯕ ꯂꯩꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯗꯤ ꯑꯅꯤꯁꯨꯕꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯀꯌꯥꯝ ꯇꯣꯏꯅ ꯄꯥꯄ ꯆꯨꯝꯊꯣꯛꯄꯤ ꯁꯦꯡꯅ ꯑꯃꯁꯨꯡ ꯆꯨꯝꯅ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯡꯅ ꯑꯃꯁꯨꯡ ꯆꯨꯝꯅ ꯀꯠꯆꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯁꯥ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯀꯌꯥꯝ ꯇꯣꯏꯅ ꯆꯨꯝꯊꯣꯛꯄ ꯁꯦꯝꯗꯣꯛꯄ ꯊꯧꯒꯠꯅꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏ ꯑꯣꯏꯔꯤ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕꯗ ꯍꯦꯟꯅ ꯍꯦꯟꯒꯠꯂꯤꯕ ꯁꯤꯡꯂꯨꯞ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯁꯤꯡ ꯑꯗꯣ ꯎꯐꯝ ꯊꯣꯛꯏ ꯚꯔꯁ 10ꯒꯤ ꯑꯦꯗ ꯌꯦꯡꯕꯤꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯗꯨ ꯈꯪꯕ ꯉꯝꯕ ꯅꯨꯡꯁꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯗꯨ ꯈꯪꯍꯜꯂꯤ ꯑꯅꯤꯁꯨꯕꯗ ꯁꯦꯡꯗꯣꯛꯄꯤꯕ ꯅꯨꯡꯁꯤꯕꯅ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯕ ꯑꯣꯏꯍꯜꯂꯤ ꯑꯍꯨꯝꯁꯨꯕꯗ ꯚꯔꯁ 11 ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯕ ꯅꯨꯡꯁꯤꯕ ꯑꯍꯨꯝꯁꯨꯕ ꯑꯁꯤꯗ ꯅꯨꯡꯁꯤꯕꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯍꯜꯂꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯚꯔꯁ 11 ꯑꯁꯤꯗ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯍꯩꯁꯤꯡꯅ ꯃꯁꯤꯗ ꯃꯍꯥꯛꯅ ꯃꯍꯩꯁꯤꯡꯅ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯃꯍꯩ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ESV ꯅꯠꯇ꯭ꯔꯒ NASB ꯄꯥꯕ ꯃꯇꯝꯗ ꯁꯤ ꯄ꯭ꯂꯨꯔꯦꯜ ꯐꯣꯝꯗ ꯏꯔꯝꯗꯦ ꯑꯗꯨꯕꯨ ꯖꯁ ꯁꯤꯡꯒꯨꯂꯔꯅꯤ ꯃꯍꯩ ꯍꯥꯏꯒꯗꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯍꯩꯅ ꯊꯜꯂꯗꯨꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯊꯥꯒꯠꯆꯅꯕꯅꯤ ꯄꯣꯜꯅ ꯃꯁꯤꯗ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯍꯩ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯀꯔꯝꯕ ꯃꯍꯩꯅꯣ ꯃꯁꯤꯒꯤ ꯃꯍꯩ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯚꯔꯁ 9ꯗꯒꯤ ꯌꯦꯡꯕꯤꯔꯛꯄꯒꯨꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ Galatians chapter 5ꯒꯤ verse 22ꯗ ꯊꯋꯥꯏꯒꯤ ꯃꯍꯩ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒ ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯄꯥꯜ ꯊꯣꯡꯇꯪꯒꯤ ꯑꯣꯏꯅ ꯃꯄꯥꯜ ꯊꯣꯡꯗ ꯎꯕ ꯉꯝꯕ ꯎꯔꯤꯕ ꯂꯝꯆꯠꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯃꯁꯨꯡ ꯏꯁꯣꯔ ꯅꯤꯡꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯅꯨꯡꯁꯤ ꯍꯥꯏꯔꯀꯥꯟꯗ ꯂꯣꯏꯁꯤꯟꯕ ꯋꯥꯈꯜ ꯈꯛꯇꯗ ꯂꯩꯕ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯕꯛ ꯌꯥꯎꯕ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕ ꯑꯁꯦ ꯆꯍꯤ 2000ꯒꯤ ꯃꯃꯥꯡꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗ ꯎꯠꯄꯤꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯌꯥꯎꯕ ꯅꯨꯡꯁꯤꯕ ꯑꯃꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ John chapter 3 verse 16ꯗ ꯄꯥꯕ ꯃꯇꯝꯗ ꯎꯕ ꯐꯪꯒꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯨ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯄꯤꯕꯤꯔꯦ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯅꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ Romans chapter 5 verse 8 ꯑꯃꯁꯨꯡ 9ꯗ
수 masigi nungsiba masigi dharma chenba nungsiba thabak yawa nungsiba se kun ubo phangani Romans chapter 5 verse 8 amasung 9 adubu aikoina papi oiringai maktada Kristana aikoi gidamak sibiba aduda Ishorna aikoida mahaki nungsiba utpire maramaduna Jisugi ina aikoibu sumhanbirabanina nahaki napana aikoibu ishorgi mai hongna sawbadigi kayada hena kanbigidaba Jinao sing asengba nungsiba asi matam laiba khibekta thabaka loinana chatkane adugo hariba dharma chenbega mahi asi asigi haurak phamasi aikoi nate adubo Jisu Christane aikoi phangliba dharma chenbagi mahi haibadi nungsiba asi aikoi degi tholakpa manate Jinao sing asi hena khanglibane I am assuming maramdi aikoi na Christian oiba phangliba asi aikoi gi mapalana ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯑꯁꯦꯡꯕꯕꯨ ꯉꯁꯤ ꯑꯩꯈꯣꯏ ꯋꯥꯔꯁꯤꯞꯇ ꯊꯥꯒꯠꯆꯕ ꯐꯪꯂꯤꯕ ꯈꯨꯔꯨꯝꯖꯕ ꯐꯪꯂꯤꯕ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯥꯕꯤꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯜꯅ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯃꯄꯥꯜꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪ ꯄꯥꯜ ꯆꯍꯤ 2000ꯒꯤ ꯃꯃꯥꯡꯗ ꯂꯥꯛꯑꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯕꯤꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯩꯔꯝꯂꯣꯏ ꯃꯍꯩꯁꯨ ꯌꯥꯜꯂꯝꯂꯣꯏ Masigi nungsiba se Jisu Krista da khakta da leiba Jisu Krista na pibiba nungsibani Thajaba ikoina Esorbu nungsiba amasung echil enaosingbu nungsiba ngamliba se Krista na ikoida nungsiba pibiba gi maram khakta nani mahak asi nungsiba gi iputni Aikoina Esorbu nungti namit khudingi nungsiba da chaokhat chananabagi damakta Aikoina nungsiba se sumba ngamde ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯅꯤꯄꯣꯟ ꯑꯃ ꯄ꯭ꯔꯥꯟ ꯇꯧꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯀꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯣꯜꯅ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕꯗ ꯆꯥꯎꯈꯠꯅꯅꯕꯒꯤ ꯄ꯭ꯔꯥꯊꯅꯥꯁꯦ ꯇꯧꯔꯝꯂꯣꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ ꯏꯁꯣꯔꯅ ꯈꯛ ꯄꯤꯕꯤꯕ ꯉꯝꯕ ꯏꯁꯣꯔꯅ ꯁꯨꯝꯕꯤꯕ ꯉꯝꯕ ꯏꯁꯣꯔꯅ ꯊꯥꯗꯕꯤꯕ ꯉꯝꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨ ꯏꯁꯣꯔꯗꯒꯤ ꯑꯣꯏꯍꯟꯕ ꯉꯝꯕꯒꯤ ꯃꯔꯝꯅ ꯄꯣꯜꯅ ꯈꯪꯉꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ he prayed for Philippians to grow in love ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯐꯤꯂꯤꯞꯄꯤꯌꯥꯗ ꯂꯩꯇ꯭ꯔꯤꯕ ꯑꯃꯁꯨ ꯅꯠꯇꯦ ꯃꯈꯣꯏꯗ ꯂꯩꯔꯦ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯗꯨꯒ ꯂꯩꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯊꯜꯂꯒ ꯂꯩꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯄꯣꯜꯅ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯂꯩꯔꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯅ ꯊꯥꯖꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯄꯣꯜꯅ ꯍꯥꯏꯔꯤꯁꯤ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯄꯥꯊꯣꯛꯄ ꯊꯜꯂꯒ ꯑꯗꯨꯝ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯏꯁꯤꯡ ꯏꯆꯥꯎ ꯆꯥꯎꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏ ꯇꯠꯇꯅ ꯎꯔꯝꯃꯅꯤ ꯀꯔꯝꯍꯥꯏꯅ ꯏꯁꯤꯡꯅ ꯊꯜꯂꯒ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯗꯦ ꯈꯣꯡ ꯆꯣꯠꯂꯤ ꯃꯐꯝ ꯖꯒꯥ ꯈꯔꯗꯤ ꯌꯥꯝ ꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯥ ꯑꯄꯨꯝꯕ ꯊꯨꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯇꯥꯔꯒ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯆꯨꯝꯅꯇꯒꯤ ꯄ꯭ꯂꯦꯟ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯅꯠꯇꯕ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯕꯈꯤꯕꯗ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯆꯣꯠꯍꯜꯂꯀꯥꯟꯗ ꯂꯩꯕ ꯊꯜꯂꯒ ꯑꯗꯨꯝ ꯂꯩꯕ ꯅꯨꯡꯁꯤꯕ ꯑꯗꯣ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯄꯣꯜꯅ ꯐꯤꯂꯤꯞꯄꯤꯌꯥ ꯁꯤꯡꯂꯨꯞꯀꯤꯗꯃꯛꯇ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯊꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯊꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯀꯔꯤ ꯄꯨꯔꯛꯏ verse 10 yengminasi verse 11 da yengminasi masina isorgi matik mangal amasung mahakpu thagatjaba purai karam na isorgi matik mangal amasung thagat puramgani yamna practical oiba example da ko yengminasi masina isorgi saktam onthokpa lambiromda chakolhanbi purai haibadi singlupta laikrabisi now singna amaga nungsinaba aduna thanduna leiba matamda ahoi kedaunagani thaugatnagani pap chum thoknagani aduga hairiba sigi mahi sing asi nongmagi Jisu Christagi sakphamda onthokpa oirakani aduga ichil now sing aduna nungsigibagi punsida chaokhatpa matamda haibadi isina aduna nungsibi punsida nongmagi chaokhatlakpa matamda atop ichil now aduna chinao Kamana na hang na isor henna chokhat bi kun sig isor henna nung se silum ke sinau se henna nung se pun sido kamana chokhat ino hai bagi wahang sulakani ma na wahang adu hang bagi pan mangon mateng lawgani adugi ma pan ke dawi mahak su Jisu Christ gi sakpham do onthokpa
gi punsi adu da saruk yadana punna singluk ma toina chokhat minagani Jisu Khristagi sakpham da onthok minagani aduga hairiba Jisu Khristagi sakpham da punna onthok minaba matamda Isorgi matik manga chawle hairiba se koina John chapter 15 verse 8 ta paba matamda koina ugani John chapter 8 verse 15 John chapter 15 verse 8 asom takpi Nakoina mahi yamna panba asina aigi ipagi matik chawhale aduna masimaksune Paulna Philippia singlupta laikraba thajabasingna makugi punsidagi hena uba pamba aduga adum masigi wakal se aikoida yam tatana lai karigumba Isininaw madubu sumthokpiba semdokpiba or Bible study natraga discipleship koi tawri hariba sing asida karigumba akhona sumthokpiba semdokpiba matamda isinaw sing chawkhat ko matamda oh aina mahak ado sum akpi tambibagi maramna chawkhat lakpani Jisu Khristagi sakhamda onthorokpani aina aphawo pau sandokubagi maramna mahak adu Jisu Khrista lakpani aina isinina odu mateng panglubi maram na mahak haujikti isoram da hena chokhat lakpani haibna tonga tongan basing bo wakhalon sing adu khan adu hari wakhalon da khan matam da lanbadi oide isor na hak pasina bi mo palna ohen bi bani adu bu maduda lale bise karino haiba taragdi madu ki thabak sing da tawre hair kanda madu da pifam to ko matik mangal do isor da pi bagi mohota mahak loina mak lawi ikai khumna ba mingchat matik ma da lawi adu ko hari ba thabak adu ne khwai digi phataba thabak madu pamni matik mangal ase aikogi isona phangoi matik khaktang chai aduna Paul na Philippia singlup ki damakta haijabi bagumna aikoina so isrinaw singi damak aduga aikoi isa gi damakta haijana naba achauba pandam amasung khudamamni aikoi ngahaktang wakal to minari yengsi masigi sithi asi ningthau konungi yamna amonba chokri amadagi phamlagi irekhiba chithi amanate adubu kaisum sangdagi irakpa chithi amane Paul mangonda phurakpagi chaina khol lairamgani adugu bahar chithi asi iba matamna yam checksina idabasu yade maramdi matamda muk yam tangi che yam tangi adugu dik mahakna masida ikhriba chithi khudimak singse adugu madik yamna checksina maru oina iba adugumlaba sing aduga Paul kaisum sangda mahana irakpa chithi aduda mahakna tawa prathna adu karma prathna oi Prabhu aihak yamna ware aihak pu masidagi thadok piro aihak pu jail gi phajileba yothing phalang sidagi aihak thadok piro aihak kang sikpana adug madik yami tumpham khangde chapham khangde tonga tona mong singse mahak haijaram bayai adu madugi namata kadoi hariba awana chaitheng chaina khol awaba khudimak asing adugi marakta kadoi mahakna atopa maikaida singlupta laikraba ichilena oduna makoina nungsibada chaokhatna nogidang prana tawi masina aikoina laifam thokpa nungsi aikoigi nungda laifam thokpa adungloba thamoi ase aiko isagi da khanba nataba adubu ichilena singna nokta hena khanba adu oigidabani aduga Paulna Philippia laikraba thajaba sing adugi nokta haijabiba prathna asi aikoigi punsi daga sig oifam thoi ahanmada aikoi isagi damakta anisubida sinukki ichilena singna damakta aduga haibase akoina khangda maru oi masigi prathna asi oithokpa yadaba prathna amanati Paul tawbugumna akoigi punsida uba phangnaba tawgadabani akoigi punsida Esorbu amasung enaosingbu Nungsibadu henna hengatnaba aduga masigi nungsiba asi asengba Esorgi lauksing amasung thawai asengna pipiba aphaphata khangba asina enaosinggi namada khwaidagi phaba adu tawnaban aduga masigi mapana aikoigi punsi hingbada asengba amasung amappa laitaba oinanabagi dangtan aduga masi Christian laktriba phaoba
ꯇꯠꯇꯅ ꯇꯧꯅꯕꯁꯨꯅꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯥꯛꯄ ꯃꯍꯩ ꯑꯗꯨꯅ ꯊꯜꯂꯗꯨꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯍꯩ ꯑꯁꯤ ꯊꯟꯕꯒꯤ ꯃꯄꯥꯅ ꯏꯁꯣꯔꯗ ꯃꯇꯤꯛ ꯃꯥꯜ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯄꯤꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯊꯥꯖꯕ ꯑꯩꯈꯣꯏꯅ verse 9 11 ꯐꯥꯎꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨꯗꯤ ꯑꯁꯤꯅꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩ ꯃꯔꯤꯇꯪ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯑꯁꯤꯗꯤ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ haijasi. ꯑꯅꯤꯁꯨꯕꯗ ꯑꯍꯥꯟꯕꯗꯨ ꯍꯟꯖꯟ ꯍꯥꯏꯖꯔꯛꯀꯦ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ haijasi. ꯑꯅꯤꯁꯨꯕꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯗꯨ ꯅꯨꯡꯁꯤꯕꯗ ꯇꯧꯒꯗꯕꯅꯤ or ꯇꯧꯁꯤ. ꯑꯅꯤꯁꯨꯕꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯗꯨ ꯈꯜꯂꯒ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕꯗ ꯇꯧꯁꯤ. ꯑꯍꯨꯝꯁꯨꯕꯗ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯁꯤ. ꯑꯍꯨꯝꯁꯨꯕꯗ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯤꯡꯁꯤ. ꯃꯔꯤꯁꯨꯕꯗ ꯑꯗꯨꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯧꯁꯤ. ꯑꯗꯨꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛꯇ ꯇꯧꯁꯤ. ꯑꯩꯈꯣꯏꯒꯤꯔꯛꯇ ꯊꯥꯖꯗ꯭ꯔꯤꯕ ꯃꯔꯨꯞꯁꯤꯡ ꯌꯥꯎꯔꯕꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯛꯇ ꯂꯩꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯅꯍꯥꯛ ꯁꯔꯨꯛ ꯐꯪꯗ꯭ꯔꯤ. ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯅꯍꯥꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯗ꯭ꯔꯤ, ꯈꯪꯗ꯭ꯔꯤ ꯅꯍꯥꯛ. ꯃꯔꯝꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯄꯥꯞꯇ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯑꯌꯣꯜ ꯑꯔꯥꯟꯗ ꯁꯤꯗꯨꯅ ꯅꯍꯥꯛ ꯂꯩꯔꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯞ ꯑꯃꯁꯨꯡ ꯑꯌꯣꯜ ꯑꯔꯥꯟꯗ ꯁꯤꯕꯗꯣ ꯑꯗꯨꯗꯒꯤ ꯀꯟꯖꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯏꯁꯣꯔ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯂꯩꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁꯔꯨꯛ ꯐꯪꯃꯤꯟꯅꯕꯗꯣ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯅꯤ ꯍꯥꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯊꯥꯖꯕ ꯃꯇꯝꯗ ꯅꯍꯥꯛꯄꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ. ꯅꯍꯥꯛꯀꯤ ꯄꯥꯞꯇꯒꯤ ꯑꯃꯁꯨꯡ ꯅꯍꯥꯛꯄꯨ ꯏꯁꯣꯔꯒꯤ ꯏꯃꯨꯡꯗ ꯌꯥꯎꯍꯟꯕꯤꯒꯅꯤ. ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯅꯍꯥꯛꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯒꯅꯤ. ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕꯤꯌꯨ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃꯨꯛ ꯍꯟꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ. ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯦꯡꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ verse 10ꯗ ꯄꯥꯈꯤꯕꯅ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯕ ꯄꯨꯟꯁꯤ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯌꯦꯡꯒꯗꯣꯏꯁꯤ. ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯄꯨꯟꯁꯤꯗꯨꯗ ꯍꯤꯡꯉꯝꯗꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔ ꯈꯪꯕꯒ ꯂꯣꯏꯅꯅ ꯅꯍꯥꯛ ꯏꯁꯣꯔꯅ ꯋꯥꯌꯦꯟꯒꯅꯤ. ꯑꯗꯨꯅ ꯅꯍꯥꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ. ꯊꯥꯖꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯁꯤ. ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣই ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯦ. ꯏꯁꯣꯔꯒꯤ ꯊꯕꯛ ꯌꯥꯎꯕ ꯅꯨꯡꯁꯤꯕꯗ ꯑꯩꯈꯣꯏꯗ ꯎꯠꯄꯤꯔꯦ. ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕꯤꯕꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯀꯔꯝꯅ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯃꯄꯥꯜꯅ ꯈꯪꯍꯟꯕꯤꯔꯦ. ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯁꯤ ꯃꯁꯤꯒꯤꯗꯃꯛꯇ. ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯕꯤꯔꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯒꯨꯝꯁꯤ. ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯏꯅ ꯂꯩꯕꯤꯕ ꯅꯨꯡꯁꯤꯕꯅꯤ. ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕꯒꯤ ꯃꯄꯥꯜꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯂꯀꯥꯟꯗ ꯂꯩꯕꯤꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯡꯁꯤꯕꯅꯤ. ꯑꯩꯈꯣই ꯅꯨꯡꯁꯤꯕ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯒꯨꯝꯁꯤ. ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯐꯕ ꯑꯗꯨ ꯊꯕꯛ ꯇꯧꯕꯒꯤ ꯃꯄꯥꯜꯅ ꯁꯦꯡꯅ ꯑꯃꯁꯨꯡ ꯆꯨꯝꯅ ꯍꯤꯡꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣই ꯅꯨꯡꯁꯤꯕꯗ ꯆꯥꯎꯈꯠꯃꯤꯟꯅꯁꯤ. ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣই ꯑꯗꯨꯗ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯏꯒꯨꯝꯁꯤ. ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯗꯨꯗ ꯂꯩꯁꯤ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣই ꯏꯁꯣꯔꯒꯤ ꯃꯇꯦꯡ ꯅꯤꯕꯒ ꯂꯣꯏꯅꯅ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯁꯤ. ꯑꯗꯨꯒ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯆꯥꯎꯅꯕ ꯑꯩꯈꯣꯏꯗ ꯃꯇꯤꯛ ꯃꯉꯥꯜ ꯄꯤꯅꯕ ꯅꯠꯇꯕ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯤꯡ ꯆꯥꯎꯅꯕ ꯑꯃꯁꯨꯡ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯅꯅꯕ ꯑꯗꯨ ꯑꯣꯏꯍꯟꯁꯤ. ꯑꯗꯨꯒꯨꯝꯅ ꯄꯣꯜꯅ ꯐꯤꯂꯤꯄꯤꯌꯥꯗ ꯂꯩꯈ꯭ꯔꯕ ꯁꯤꯡꯂꯨꯞꯀꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯗ ꯍꯦꯟꯅ ꯍꯦꯟꯒꯠꯅꯕ ꯍꯥꯏꯖꯕꯒꯨꯝꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯏꯁꯥ ꯏꯁꯥꯒꯤꯗꯃꯛꯇ ꯍꯥꯏꯖꯁꯤ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ
ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯥꯏꯖꯁꯤ ꯀꯔꯝꯕ ꯃꯇꯝ ꯐꯥꯎꯕ ꯍꯥꯏꯖꯒꯅꯤ ꯃꯁꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯖꯁꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯒꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯤ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯁꯤꯡꯂꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯊꯕꯛ ꯁꯨꯕꯤꯌꯨ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯄꯥꯊꯣꯛꯄ ꯃꯈꯩ ꯃꯄꯨꯡ ꯐꯥꯅ ꯊꯜꯂꯒ ꯍꯛꯆꯥꯡ ꯄꯨꯝꯕ ꯆꯣꯠꯆꯔꯒ ꯂꯩꯖꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯆꯥꯎꯔꯛꯀꯗꯕ ꯄꯥꯞ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯑꯗꯨꯕꯨ ꯅꯆꯥ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯇꯧꯔꯤꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯏꯆꯥꯎꯕ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯟꯅ ꯇꯧꯕꯤꯔꯤꯕ ꯄꯥꯞ ꯆꯨꯝꯊꯣꯛꯄ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯆꯥꯎꯅꯕ ꯅꯠꯇꯕ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯃꯤꯡ ꯆꯥꯎꯅꯕꯒꯤꯗꯃꯛ ꯇꯧꯕꯗ ꯑꯩꯈꯣꯏꯕꯨ ꯆꯥꯎꯈꯠꯍꯟꯕꯤꯌꯨ ꯏꯁꯣꯔ ꯃꯇꯤꯛ ꯃꯉꯥꯜ ꯊꯥꯒꯠꯄ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯍꯥꯛꯅ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯕꯅꯤ ꯑꯥꯃꯦꯟ